ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥꯔꯤꯒ ꯑꯩꯒ ꯌꯥꯝ ꯋꯥꯅ ꯁꯦꯝꯈꯤꯕ ꯄꯨꯖꯥꯔꯤ ꯅꯣꯡꯃꯛꯇꯒ ꯂꯤꯡꯈꯤꯕꯗꯣ ꯌꯥꯝ ꯐꯖꯔꯦ. ꯆꯥꯎꯔꯦ. ꯁꯤꯗꯤ ꯈꯔ ꯉꯟꯇꯥꯅꯁꯨ ꯄꯥꯝꯕꯦꯟ ꯍꯣꯜꯍꯧꯕꯅꯦ. ꯌꯥꯝ ꯐꯖꯔꯦ. ꯑꯗꯣ ꯏꯁꯤꯡ ꯂꯩꯔꯝꯗꯕꯒꯗꯣ ꯐꯖꯅ ꯂꯩꯔꯦ. ꯑꯗꯣ ꯈꯔ ꯇꯣꯡꯕꯅꯤꯅ ꯐꯕꯀꯣ. ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯐꯖꯅ ꯆꯨꯈꯠꯂꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯀꯨꯠꯄ ꯂꯧ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯩꯈꯣꯏꯁꯦ ꯑꯀꯨꯠꯄꯁꯨ ꯌꯥꯎꯔꯤꯕꯀꯣ. ꯑꯀꯨꯠꯄꯁꯤ ꯇꯨꯝꯕꯦꯠ ꯇꯨꯝꯕꯦꯠ ꯇꯧꯔꯦ. ꯌꯦꯡꯕ ꯊꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯥꯗ ꯂꯪꯉꯤꯁꯦ ꯃꯌꯥꯝꯇꯣ ꯌꯦꯡꯕꯤꯌꯨ. ꯑꯇꯣꯡꯕꯈꯩꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯅꯣꯡ ꯈꯔ ꯏꯁꯤꯡ ꯈꯔ ꯌꯥꯝꯕꯁꯤꯀꯣ, ꯅꯣꯡ ꯆꯨꯔꯛꯄꯁꯦ ꯑꯗꯨꯝ ꯐꯕ. ꯑꯗꯣ ꯈꯤꯇꯪ ꯍꯦꯟꯖꯤꯟꯅ ꯆꯨꯔꯛꯄꯁꯦ ꯂꯧ ꯑꯀꯨꯠꯄ ꯀꯁꯇꯨꯒꯤ ꯇꯧꯋꯤ. ꯂꯧ ꯑꯀꯨꯠꯄ ꯀꯥꯡꯕꯨꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯕꯦꯔꯥ ꯀꯥꯔꯦ. ꯍꯥꯏꯗꯤ ꯂꯧ ꯑꯇꯣꯡ ꯆꯞ ꯃꯥꯟꯅꯩꯀꯣ. ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯅ ꯑꯗꯨꯉꯥꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ. ꯑꯗꯣ ꯂꯧ ꯎꯕꯗꯁꯨ ꯉꯥꯏꯀꯣ, ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯏꯐꯕꯁꯤꯡꯅ ꯂꯧ ꯑꯇꯣꯡ ꯑꯇꯣꯡꯕ ꯐꯕ ꯉꯥꯛꯇꯅꯤ ꯎꯔꯤꯁꯦ. ꯑꯗꯨ ꯂꯩꯇ ꯂꯥꯏꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ. ꯁꯤꯗꯤ ꯂꯩꯖꯗꯕꯅꯤꯅ ꯑꯍꯣꯡꯕ ꯂꯧ ꯂꯩꯕꯗ ꯑꯗꯨꯝ ꯑꯀꯨꯠꯄ ꯂꯧꯁꯦ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯇꯧꯕ. ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯀꯣ ꯂꯥꯏꯔꯕ ꯍꯥꯏ ꯄꯨꯟꯁꯤꯁꯦ. ꯂꯥꯏꯔꯕ ꯍꯥꯏꯅ ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ. ꯑꯩ ꯏꯁꯥꯃꯛꯁꯨꯀꯣ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯄ ꯂꯥꯏꯔꯕ ꯐꯦꯃꯤꯂꯤꯗꯒꯤꯅꯦ. ꯈꯤꯇꯪ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯃꯇꯝ ꯈꯔ ꯆꯍꯤ ꯈꯔ ꯑꯍꯜ ꯂꯃꯟ ꯈꯔ ꯍꯣꯠꯅꯕꯤꯔꯛꯄꯗꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯈꯤꯇꯪ ꯐꯒꯠꯂꯛꯄ ꯈꯛꯇꯅꯤ. ꯂꯥꯏꯔꯕ ꯑꯃꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯑꯋꯥꯕ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯈꯪꯖꯩꯀꯣ. ꯑꯗꯨ ꯃꯣꯏꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯌꯥꯝꯗ꯭ꯔꯁꯨꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄ 100ꯗ ꯑꯣꯏꯔꯁꯨ 200ꯗ ꯑꯣꯏꯔꯁꯨ 500ꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯀꯟꯇꯦꯟꯁꯦ ꯑꯩ ꯁꯦꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ. प्लेटफॉर्मꯗꯤ ꯁꯦꯝꯕ ꯉꯝꯃꯦꯀꯣ. ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯑꯦ ꯃꯌꯥꯝ ꯂꯧꯔꯤꯒꯁꯦ ꯄꯥꯔꯦ. ꯑꯗꯣ ꯄ꯭ꯂꯦꯠꯐꯣꯝꯗꯤ ꯁꯦꯝꯕ ꯉꯝꯃꯦ. ꯑꯗꯣ ꯄꯩꯁा ꯂꯥꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯗꯤ ꯋꯥꯠꯄꯅꯤꯅ ꯑꯩ ꯄꯩꯁꯥ ꯂꯥꯛꯄ ꯌꯥꯝ ꯀꯟꯅ ꯉꯝꯗꯦ. ꯑꯗꯣ ꯑꯩꯒꯤ ꯀꯟꯇꯦꯟ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯤꯗꯤ ꯑꯩ ꯏꯁꯥꯒꯤ ꯁꯥꯏꯠ ꯏꯟꯀꯝ ꯇꯥꯅꯕ ꯑꯩ ꯊꯣꯔꯛꯄ ꯅꯠꯇꯦ. ꯍꯥꯏꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗ ꯑꯩ ꯏꯟꯀꯝ ꯇꯥꯟꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯩꯁꯨ ꯃꯌꯥꯝꯗ ꯄꯩꯁꯥ ꯌꯦꯟꯊꯣꯛꯑꯦꯕ. ꯌꯥꯝ ꯁꯦꯡꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯏꯁꯥꯒꯤ ꯂꯩꯖꯕ ꯂꯥꯛ 4 ꯍꯦꯟꯅ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯗꯀꯣ. ꯑꯗꯣ ꯁꯤꯗꯒꯤꯁꯨ ꯃꯌꯥꯝꯁꯨ ꯈꯪꯗꯕ ꯃꯌꯥꯝꯁꯤꯅꯁꯨꯀꯣ, ꯍꯥꯏꯗꯤ ꯑꯩ ꯄꯩꯁꯥ ꯄꯥꯏꯕ ꯑꯣꯏꯅꯤꯡꯗꯅ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯐꯣꯟꯗ ꯈꯪꯗꯦ ꯌꯨꯝꯗ ꯈꯪꯗꯦ ꯃꯌꯥꯝ ꯂꯥꯛꯄꯁꯨ ꯌꯥꯎꯏꯀꯣ. ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ. ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯂꯩꯔꯝꯕ ꯈꯔꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ. ꯑꯗꯒꯤ ꯍꯧꯖꯤꯛꯁꯨ ꯄꯩꯁꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯂꯥꯛꯄ ꯉꯝꯗꯕ. ꯄ꯭ꯂꯦꯠꯐꯣꯝꯗꯤ ꯁꯦꯝꯃꯕꯀꯣ. ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯁꯦ ꯌꯥꯝ ꯋꯥꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤ. ꯍꯥꯟꯅꯗꯤ ꯌꯥꯝ ꯌꯦꯡꯕꯤꯔꯝꯃꯤꯀꯣ. ꯑꯗꯣ ꯑꯩꯒꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ 13,600 ꯃꯌꯥ ꯂꯩꯕꯁꯤꯐꯥꯎꯗ ꯆꯨꯝꯅꯒꯤ ꯃꯤ 1,500 1,200 ꯈꯛꯇꯅꯦꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯦ. ꯑꯗꯨꯅ ꯄꯩꯁꯥꯗꯣ ꯁꯥꯕ ꯉꯝꯗꯦ. ꯑꯗꯣ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯨꯁꯨꯀꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ. ꯃꯌꯥꯝꯅ ꯂꯥꯟ ꯂꯧꯕꯤꯒꯅꯨ. ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯀꯣ, ꯑꯗꯩ ꯏꯇꯥꯎ ꯑꯃꯈꯛꯅꯁꯨ ꯍꯥꯏꯔꯤ, ꯃꯃꯤꯡꯗꯨꯗꯤ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ. ꯃꯥꯅ ꯍꯥꯏꯌꯦ ꯂꯂꯣꯟꯕꯤ ꯏꯃꯥ ꯄꯤꯕꯗ ꯂꯂꯣꯟꯕꯤꯗ ꯆꯞ ꯃꯥꯟꯅꯕ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯊꯝꯕꯤꯌꯣꯅꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯑꯦ. ꯏꯇꯥꯎꯗꯣ ꯈꯪꯖꯗꯕꯩꯅꯤꯀꯣ. ꯍꯥꯏꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗꯗꯤ ꯑꯩ ꯄꯩꯁꯥ ꯄꯥꯏꯔꯤꯉꯩ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣ, ꯄꯩꯁꯥ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔ ꯋꯥꯕ ꯃꯥꯟꯕ ꯏꯃꯥꯗꯅ 500 ꯈꯪꯗꯦ 1,000 ꯈꯪꯗꯦ 2,000 ꯈꯪꯗꯦ ꯄꯤꯊꯣꯛꯑꯝꯃꯦ. ꯑꯗꯣ ꯑꯗꯒꯤ ꯃꯌꯥꯝꯗꯨꯒꯤ ꯆꯥꯡꯆꯠꯀꯤ ꯑꯣꯏꯅꯁꯨ 400 ꯃꯌꯥꯝꯗ ꯌꯦꯜꯂꯝꯃꯤꯀꯣ. ꯑꯗꯣ ꯑꯩꯁꯨ ꯑꯦꯀꯥꯎꯟꯗ ꯂꯩꯕꯗꯣ ꯂꯩꯁꯜꯂꯛꯇꯕ, ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤꯁꯨ ꯂꯥꯛꯇꯕ, ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯄꯤꯔꯛꯇꯕꯗꯒꯤꯀꯣ. ꯑꯗꯨꯅ ꯁꯨꯝ ꯕꯤꯠꯁꯨ ꯌꯥꯝ ꯂꯩꯁꯜꯂꯛꯇꯦꯀꯣ. ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯄꯤꯔꯛꯇꯕ ꯍꯥꯏꯁꯦ ꯕꯤꯠ ꯌꯥꯝ ꯍꯟꯊꯔꯛꯑꯦꯕ. ꯑꯗꯨꯗꯨꯅ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯁꯨꯝ ꯆꯥꯝꯃꯗ ꯍꯟꯊꯔꯛꯏꯅꯤꯀꯣ ꯃꯌꯥꯝ. ꯑꯗꯒꯤ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯝꯕꯁꯨ ꯅꯝꯕ ꯉꯝꯃꯛꯇ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯍꯞꯇꯥ ꯑꯃꯗ ꯄ꯭ꯂꯦꯟꯁꯨ ꯄꯥꯏꯔꯛꯑꯦ ꯃꯌꯥꯝ. ꯌꯥꯗ꯭ꯔꯦ. ꯑꯣꯀꯦ. ꯅꯣꯡꯁꯨ ꯃꯪꯉꯤꯀꯣ. ꯅꯣꯡ ꯇꯥꯔꯛꯇꯗꯤ ꯐꯗꯧ. ꯃꯌꯥꯝ ꯄ꯭ꯂꯦꯟꯁꯨ ꯄꯥꯏꯈ꯭ꯔꯦ. ꯃꯈꯣꯟꯅ ꯌꯥꯗꯗꯅ ꯋꯥ ꯉꯥꯡ ꯌꯥꯗ꯭ꯔꯦ. ꯑꯗꯣ ꯏꯁꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯏꯀꯣ ꯃꯌꯥꯝ. ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯅꯣꯡ ꯇꯥꯈꯠꯂꯛꯄꯗꯨꯗꯒꯤ ꯇꯨꯔꯦꯟꯗ ꯍꯥꯏꯒꯠꯂꯛꯄ ꯏꯁꯤꯡ ꯌꯥꯝꯅ ꯊꯨꯝꯒꯦ ꯇꯧꯏ. ꯑꯗꯨ ꯃꯌꯥꯝ ꯋꯥꯅ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯅ, ꯂꯥꯏꯔꯕ ꯍꯥꯏꯅꯁꯨ ꯂꯥꯟ ꯂꯧꯕꯤꯒꯅꯨꯀꯣ. ꯋꯥꯅꯁꯨ ꯍꯣꯠꯅꯖꯕ ꯆꯍꯤ ꯆꯨꯞꯄ, ꯑꯗꯒꯤ ꯁꯨꯔ ꯅꯣꯝ ꯍꯣꯠꯅꯕ, ꯆꯥꯎꯈꯠꯄꯁꯨ ꯉꯝꯖꯗꯕ, ꯑꯋꯥꯕꯗ ꯑꯋꯥꯕ ꯑꯗꯨꯝ ꯄꯤꯕ. ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ. ꯂꯥꯏꯔꯕ ꯄꯨꯟꯁꯤꯁꯦ. ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯥꯏꯔꯕ ꯐꯦꯃꯤꯂꯤꯗꯒꯤ ꯍꯧꯔꯛꯄꯅꯤ. ꯑꯗꯨꯅ ꯑꯋꯥꯕ ꯆꯞ ꯆꯥ ꯈꯪꯖꯩꯀꯣ. ꯑꯗꯨꯅ ꯑꯩꯒꯤ ꯀꯟꯇꯦꯟ, ꯑꯩꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯀꯣ, ꯁꯤꯗꯤ ꯏꯔꯝꯗꯝꯁꯤꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯁꯤꯒꯤ ꯌꯥꯝꯗꯁꯨ 100ꯗ 200ꯗ 500ꯗꯁꯨ ꯑꯩ ꯃꯇꯦꯡ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯄꯥꯡꯖꯒꯦꯅ, ꯃꯌꯥꯝ ꯑꯆꯨꯝꯕ ꯃꯈꯩ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯩ ꯊꯣꯔꯛꯄꯅꯤ. ꯃꯌꯥꯝꯅ ꯑꯩ ꯁꯥꯏꯠ ꯏꯟꯀꯝ ꯇꯥꯟꯕꯒꯤ ꯑꯣꯏꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ. ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯨꯀꯣ. ꯍꯥꯏꯗꯤ ꯄ꯭ꯂꯦꯠꯐꯣꯝꯗꯤ ꯍꯧꯖꯤꯛ ꯑꯩ ꯁꯦꯝꯕ ꯉꯝꯃꯦꯕꯀꯣ ꯄꯩꯁꯥ ꯂꯥꯛꯅꯕ. ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠꯁꯦ ꯐꯨꯜ ꯄꯤꯕꯤꯔꯛꯇꯕꯅꯤꯅ ꯄꯩꯁꯥꯁꯦ ꯂꯥꯛꯄ ꯉꯝꯗꯦ. ꯑꯗꯣ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯄꯁꯤꯡꯁꯨ ꯑꯩ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ. ꯄꯩꯁꯥꯁꯨ ꯁꯨꯝ ꯄꯥꯏꯁꯤꯜꯂꯛꯇꯕ. ꯍꯥꯟꯅꯗꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯂꯩꯔꯤꯉꯩꯗꯗꯤ ꯃꯌꯥꯝ ꯖꯣꯕ 10 ꯈꯪꯗꯦ 10 ꯈꯪꯗꯦ 5,000 ꯈꯪꯗꯦ ꯄꯤꯔꯝꯕ. ꯃꯌꯥꯝꯅꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯑꯣꯏꯅ ꯎꯕꯀꯣ. ꯑꯗꯣ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯅꯠꯇꯦ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯅꯤ. ꯑꯗꯣ ꯋꯥꯅ ꯎꯔꯒ ꯁꯤꯃꯗꯤ ꯈꯤꯇꯪ ꯇꯣꯡꯕꯅꯤꯅ ꯈꯤꯇꯪꯁꯨ ꯉꯟꯅ ꯇꯧꯍꯧꯕꯅꯤ ꯈꯔ ꯐꯕ. ꯁꯣꯝꯒꯤ ꯁꯪꯉꯝꯁꯤꯃꯗꯤ
ꯈꯔ ꯑꯇꯣꯡꯕꯈꯩꯗꯤ ꯏꯁꯤꯡ ꯆꯥꯎꯔꯁꯨ ꯈꯔ ꯐꯔꯦꯀꯣ ꯑꯗꯣ ꯑꯀꯨꯠꯄ ꯃꯌꯥꯏ ꯂꯩꯕꯁꯤꯡꯒꯤꯗꯤ ꯏꯁꯤꯡ ꯍꯥꯒꯠꯂꯛꯄ ꯃꯤꯅꯤꯠ ꯅꯤꯅꯤ ꯍꯨꯝꯗꯪ ꯆꯨꯕꯗ ꯊꯨꯝꯄꯦꯠ ꯇꯧꯗꯅ ꯇꯧꯋꯦ ꯑꯗꯨꯅ ꯋꯥꯅꯁꯨ ꯍꯣꯠꯅꯕ ꯑꯗꯨ ꯂꯥꯏꯔꯕꯁꯤ ꯄꯨꯟꯁꯤꯁꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤ ꯋꯥꯅꯁꯨ ꯍꯣꯠꯅꯕ ꯃꯍꯩꯁꯨ ꯆꯥꯕ ꯐꯪꯗꯕ ꯑꯗꯨꯅ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄ ꯍꯥꯏꯗꯣ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯔꯝꯗꯝꯁꯤꯒꯤ ꯋꯥꯖꯔꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯌꯥꯝꯁꯤ ꯄꯨꯝꯅꯃꯛꯀꯣ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯨ ꯅꯣꯏꯒꯤꯗꯃꯛꯇꯀꯣ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯥꯝꯗꯁꯨ ꯑꯉꯝꯕ ꯈꯔꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯆꯣꯡꯊꯣꯔꯛꯄꯅꯤ ꯅꯣꯏꯅ ꯁꯞꯄꯣꯔꯠ ꯄꯤꯕꯤꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯕꯤꯠ ꯂꯩꯇꯗꯅ ꯑꯗꯨꯝ ꯃꯥꯡꯈꯤꯅꯤ ꯃꯨꯠꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯅꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯒꯦ ꯊꯣꯛꯂꯛꯄꯁꯤꯗꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯉꯤ ꯇꯧꯕꯗ ꯆꯨꯝꯃꯤ ꯍꯥꯏꯗꯤ ꯇꯧꯍꯟꯅꯤꯡꯉꯦꯕ ꯌꯥꯝꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦꯕ ꯌꯥꯝ ꯄꯤꯅꯤꯡꯉꯦꯕ ꯑꯅꯥ ꯑꯌꯦꯛꯄꯨ ꯁꯣꯏꯅꯥꯏꯕꯨ ꯑꯣꯏꯔꯁꯨꯀꯣ ꯑꯗꯨꯝ ꯄꯥꯡꯕꯤꯌꯣꯅ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯉꯝꯗꯦꯕ ꯂꯩꯔꯛꯇ꯭ꯔꯦꯕꯀꯣ ꯑꯩ ꯏꯁꯥꯒꯤ ꯆꯠꯄꯐꯥꯎꯗ ꯅꯨꯄꯤꯗꯩ ꯅꯤꯔ ꯆꯠꯈꯠꯂꯛꯑꯦꯕ ꯑꯗꯨꯗꯨꯅ ꯌꯥꯝ ꯄꯥꯡꯅꯤꯡꯉꯦ ꯄꯥꯡꯕ ꯉꯝꯗꯦ ꯍꯥꯏꯗꯤ ꯄ꯭ꯂꯦꯠꯐꯣꯝꯗꯤ ꯁꯦꯝꯃꯕꯅꯦꯕꯀꯣ ꯌꯨꯇꯨꯞꯇ ꯑꯩꯒꯤ ꯄꯩꯁꯥ ꯂꯥꯛꯅꯕ ꯄ꯭ꯂꯦꯠꯐꯣꯝꯗꯤ ꯁꯦꯝꯕ ꯉꯝꯃꯦ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯁꯞꯄꯣꯔꯠ ꯍꯥꯟꯅ ꯈꯔ ꯌꯦꯡꯕꯤꯔꯝꯃꯦꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯌꯦꯡꯗ꯭ꯔꯦ ꯃꯤ ꯂꯤꯁꯤꯡ ꯀꯨꯟꯇꯔꯦꯠ ꯂꯩꯕꯗꯨꯗ ꯃꯤ 1,500,000 ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯄꯤꯕꯤꯔꯛꯇꯦ ꯑꯗꯨꯗꯨꯅ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯄꯤꯔꯗꯤ ꯑꯩꯁꯨ ꯍꯦꯟꯅ ꯃꯇꯦꯡ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯔꯝꯗꯝꯁꯤꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯋꯥ ꯃꯌꯥꯝꯁꯤꯀꯣ ꯑꯩ ꯁꯦꯝꯖꯕ ꯀꯟꯇꯦꯟꯅꯤ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯕꯤꯠ ꯂꯩꯔꯛꯇꯗꯅ ꯑꯗꯨꯝ ꯃꯨꯠꯈꯤꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯆꯪꯉꯦ ꯑꯗꯣ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯌꯦꯡꯉꯨꯀꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯆꯥꯎꯕꯁꯨ ꯃꯃꯥꯡꯗꯁꯨ ꯆꯥꯎꯈꯤꯗ ꯉꯥꯏꯔꯤ ꯑꯗꯨ ꯋꯥꯅ ꯂꯧ ꯎꯕꯁꯤꯡꯁꯨ ꯑꯃꯨꯛ ꯃꯌꯨꯝ ꯀꯩ ꯂꯩꯇꯕꯁꯤꯡꯗꯤ ꯀꯔꯤ ꯑꯣꯏꯔꯝꯅꯤꯀꯣ ꯃꯌꯥꯝ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯅ ꯋꯥꯅꯁꯨ ꯂꯧ ꯎꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯑꯃꯨꯛ ꯏꯁꯤꯡꯁꯨ ꯆꯥꯎꯁꯜꯂꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯨꯀꯣ ꯃꯇꯝ ꯆꯨꯞꯄꯗ ꯃꯌꯥꯝꯒꯤꯗꯃꯛꯇꯀோ ꯏꯔꯝꯗꯝꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯁꯤꯒꯤ ꯌꯥꯝꯗ꯭ꯔꯁꯨ ꯑꯩ 500ꯗꯁꯨ 1,000ꯗꯁꯨ 200ꯗꯁꯨ ꯅꯠꯇ꯭ꯔꯒ 100ꯗꯁꯨ ꯍꯥꯏꯗꯤ ꯂꯥꯏꯔꯕ ꯋꯥꯖꯔꯕ ꯑꯃꯅꯗꯤ ꯂꯨꯄꯥ 500 ꯚꯦꯂꯨꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯨꯔꯀꯥꯟꯗ ꯃꯣꯏꯗꯤ ꯈꯪꯗꯣꯏꯅꯦꯕ 100 ꯚꯦꯂꯨꯁꯦ ꯑꯗꯣ ꯏꯅꯥꯛ ꯈꯨꯟꯕꯗꯕꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯅꯣꯛꯂꯛꯀꯅꯤꯀꯣ ꯑꯗꯣ ꯅꯣꯏꯒꯤꯗꯃꯛꯇꯅꯦ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯁꯨ ꯀꯟꯇꯦꯟꯁꯦ ꯁꯦꯝꯖꯕꯅꯦ ꯄ꯭ꯂꯦꯠꯐꯣꯝꯗꯤ ꯁꯦꯝꯕ ꯉꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯨ ꯑꯁꯤ ꯅꯠꯇꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯅꯣꯡꯁꯦ ꯇꯥꯕ ꯂꯦꯞꯈ꯭ꯔꯗꯤ ꯐꯅꯤꯀꯣ ꯈꯤꯜꯒꯗꯤ ꯁꯥꯗꯣꯔꯦ ꯃꯪꯉꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯨꯀꯣ ꯑꯣꯀꯦ